Third quarter 2024 Sabbath School Lesson number 4. Manipuri Sabbath School Lesson asibu tabi yengbiriba nekhoi khwai pumnamakpu nekhoi gi host oizariba Evangelist JP Thaime ehakna Ishor gimingda nekhoi bu taramna amuka welcome tawzari. Achinba matam kaithok piduna Ishor gi sinai draba wahai asibu tagani haina tabiriba asimak nekhoi ase Ishor gi asengba machanupi machanipa amani haibadu takpiri. Chanbiduna channel asibu subscribe tawshinbiyu, video asibu like, comment amadi share tawbiyu, channel asi chawthoknabagidamak nakhoigi angamba mateng pangbiyu, asum tawduna Ishorgi wapao mi khudingda tahanbada nakhoina su saruk yabiyu. Okay, lesson number 4 paramari shubani parables worry. Haibagi matang da aikoy nga sinaynagani. Memory verse asi Mark chapter 4 verse 24 amasung 25 aduni aikoy mayam aikoy ge Bible ado hangdok le hairaga amuktang yengminasi Mark chapter 4 verse 24 and 25. Then he said to them, take heed what you hear. With the same measure you use, it will be measured to you. And to you who hear, more will be given. For whoever has, to him more will be given. But whoever does not have, even what he has will be taken away from him. Jisu Krista na makoy da sumay na haye, nakoy na tariba adu nakoy cheksin na lawsilu, nakoy da pangkiba mangal adu, nakoy na padjan na nakoy na sijino, madugi matung ina nangon da Ishor gi bichar adu tawgani. Nakoy na tariba ase, kangliba ase, adu digi hen na nakoy da tahan gani kanghan gani. Adu na kanagumba mina, achumba adu hen na layba mi adu da, achumba adu amuka hen na Ishor na pigani hai. Adubo, achumba adu layriga, tawpam kangdana, tamlaga lotlaga layba adu di, mangon da layriba adu pawba Ishor na amuka muntokani hai na. Mark chapter 4, verse 24, 25 da ibi duna lay. Handa ki hapta sida, akoy na tamgadaba asi, parables hai. Parables, Jishu na taklamba pauta, wari macha, wakal da sagat pa, aseng bamak thokkiba thaudok nattaba wari. Asigumba mayam asi hairaga, miyoiba akoy da, madugi semjinba wari duna, apaba pautak piba. Lamchat chum thokhanba, adugumba wari makal amani haibase, parables haiba wahi asida aina chumaina, hanjaning bani. Asigumba wari mayam se, Jishu na mahaki tambi takpiba da sijinay. Mi amabu tambiba amadi chum thokpiba matamda, direct hak theng nana, haibagi mahuta, semjinba wari ama hairaga, maduna indirectly, nakoi nana, tambiba chum thokpiba ase, Jishu gi tambiba gi mawong mataw amani. Ngasigi hapta sida aikoy na tamgadaba ase, Mark chapter 4 aduni, Mark chapter 4 sida, ngasay gi hairiba parables ase, 4 Mari pidunale. There are 4 parables in Mark chapter 4. Adudi kari karira, the sower, the lamb, the measure, the growing seed, and the mustard seed. Maru hunba nupagi wari, thaumai gi wari, phala, khal onbagi wari, aduga maru haugalakpagi wari. Hairiba parable mari asidigi, karino Jishu na taseng na tambining base haibado, ekoy mayam ngasige parasida tidok minase. The parable of the sower. Maru hunbagi parables. Maru hunbagi wari haibadu da aikoy yengsi. Aikoy na Mark chapter 4 verse 1 dagi 9 pawba paba matamda masigi wari asi uwi. Farmer lawuba nupa ama mahaki lawbuk tuda maru hunnanaba thola e. Maru adu hulle maduda kharana lambi da tare, kharana rocky place nunglak da tare, kharana thorny place tingkhang pambi marak da tare, aduga kharana good soil laybak machang da tare. Ngasay gi lambi da takhiba marusing ado khudakta uchek wayana laklaga chathokre haugalakpagi matam leitre. Nunglakta takhiba maru aduna yamna thuna haugalakhi adubu laybak yamdaba nungna ayamba oibagi mara chetre aduna nungsa haigalakpa matamda khuida duna sikre. Aduga ngasay gi thorny place tingkhang pambi marakta takhiba marusing adudi haugalak ngasay gi tingkhang pambi singduna mahaki layhaw chathokkiba amasung tingkhang pambi singduna namhatpadagi mahi panba ngamdre. Adubu ngasay gi laybak machangda takhiba
ꯃꯔꯨꯁꯤꯡꯗꯨꯗꯤ ꯐꯖꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯅ ꯃꯍꯩ ꯐꯖꯅ ꯄꯥꯜꯂꯦ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯖꯤꯁꯨꯅ ꯂꯤꯕꯗꯤ ꯂꯤꯕꯤꯔꯒ ꯃꯗꯨꯒꯤ ꯑꯔꯊꯥꯗꯤ ꯍꯜꯂꯝꯈꯤꯗꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯨꯟꯈꯤꯕ ꯃꯔꯨꯁꯤꯡ ꯑꯗꯣ ꯈꯔꯅ ꯍꯧꯒꯠꯂꯛꯇꯦ ꯈꯔꯅ ꯊꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯨꯅ ꯁꯤꯈꯤ ꯑꯗꯨꯒ ꯈꯔꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯍꯧꯒꯠꯂꯒ ꯃꯍꯩ ꯄꯤꯈꯤ ꯎꯍꯩ ꯋꯥꯍꯩ ꯃꯅꯥ ꯃꯁꯤꯡ ꯑꯁꯦ ꯍꯦꯛ ꯊꯥꯕꯒ ꯍꯧꯒꯠꯂꯛꯇꯦ ꯃꯇꯝ ꯆꯪꯏ ꯍꯧꯒꯠꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯍꯩ ꯌꯥꯅꯅꯕꯒꯤ ꯃꯇꯝ ꯑꯃ ꯑꯃꯨꯛ ꯆꯪꯏ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯝꯕꯤ ꯑꯃꯅ ꯍꯧꯒꯠꯂꯛꯀꯗꯕ ꯑꯁꯦ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯗꯨꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯏ ꯂꯩꯕꯥꯛ ꯂꯩꯍꯥꯎꯕꯨ ꯐꯔꯕ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯐꯒꯅꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯅꯕꯨ ꯐꯠꯇ꯭ꯔꯕ ꯃꯔꯨ ꯑꯗꯨ ꯍꯧꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯐꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯧꯕ ꯇꯥꯔꯕꯁꯨ ꯃꯗꯨ ꯃꯍꯩ ꯌꯥꯜꯂꯔꯣꯏ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯟꯕ ꯃꯔꯨꯁꯦ ꯆꯞ ꯃꯥꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯐꯕ ꯃꯆꯪ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯔꯨꯗꯨꯈꯛ ꯍꯨꯟꯈꯤ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯃꯍꯩ ꯄꯤꯈꯤꯕꯗꯤ ꯈꯖꯤꯛꯈꯛꯅꯤ ꯑꯇꯣꯞꯄ ꯃꯔꯨꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤ ꯍꯧꯖꯤꯛꯀꯤ ꯃꯟꯗꯦꯒꯤ ꯄꯔꯥꯗꯨꯗ ꯖꯤꯁꯨꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯄꯦꯔꯥꯕꯜꯁꯤꯒꯤ ꯑꯔꯊ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯗꯨ ꯄꯤꯈꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯁꯦ ꯃꯥꯔꯛ ꯆꯦꯞꯇꯔ 4ꯒꯤ ꯚꯔꯁ 13ꯗꯒꯤ 20ꯗꯨꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯖꯤꯁꯨꯅ ꯍꯥꯏ ꯁꯤꯠ ꯃꯔꯨ ꯑꯗꯣ ꯋꯥꯍꯩꯅꯤ ꯃꯔꯨ ꯑꯗꯣ ꯀꯔꯤꯅꯣ ꯋꯥꯍꯩꯅꯤ ꯀꯔꯝꯕ ꯋꯥꯍꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨꯕꯨꯅꯤ ꯋꯥꯍꯩ ꯋꯥꯔꯗ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯣꯏꯜ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯕꯅꯣ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯋꯥꯔꯗ ꯕꯥꯏꯕꯜ ꯑꯗꯨꯅ ꯇꯝꯕꯤ ꯇꯥꯛꯄꯤꯕ ꯑꯗꯣ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡꯅꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯇꯥꯈꯤꯕ ꯃꯔꯨ ꯑꯗꯣ ꯎꯆꯦꯛꯁꯤꯡꯅ ꯂꯥꯛꯂꯒ ꯆꯥꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯑꯔꯊꯥꯗꯤ ꯖꯤꯁꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯗꯨꯁꯤꯡꯗꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯗꯤ ꯇꯥꯔꯒ ꯃꯗꯨꯗ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯄꯥꯝꯗꯕ ꯂꯧꯁꯤꯟꯅꯤꯡꯗꯕ ꯐꯅ ꯌꯥꯝꯅ ꯇꯥꯔꯁꯨ ꯂꯧꯁꯤꯟꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯂꯛꯇ ꯇꯥꯈꯤꯕ ꯃꯔꯨꯁꯤꯡꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯇꯥꯗꯤ ꯇꯥꯁꯤꯜꯂꯦ ꯂꯧꯁꯤꯜꯂꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯡꯁꯥ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯣ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯈꯨꯏꯊꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯋꯥ ꯑꯅꯪ ꯂꯥꯛꯂꯕ ꯃꯇꯝꯗ persecution and trials ꯂꯥꯛꯄ ꯃꯇꯝꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯈꯤꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏ ꯉꯁꯥꯏꯒꯤ ꯃꯔꯥꯗꯣ ꯆꯦꯠꯇ꯭ꯔꯕꯅꯤꯅ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯑꯋꯥ ꯑꯅꯪ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯑꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯕꯁꯤꯡꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯈꯤꯕ ꯃꯍꯩꯁꯤꯡꯗꯨꯅꯗꯤ ꯑꯋꯥ ꯑꯅꯪ ꯂꯥꯛꯄꯒꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯒꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯊꯥꯗꯣꯛꯈꯤꯕꯁꯦ ꯑꯗꯨꯕꯨ ꯇꯤꯡꯈꯪ ꯄꯥꯝꯕꯤ ꯃꯔꯛꯇꯨꯗ ꯍꯧꯃꯤꯟꯅꯗꯨꯅ ꯂꯩꯕꯁꯦ ꯃꯈꯣꯏꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯄꯥꯝꯖꯗꯕ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯂꯩꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯅꯤꯡꯕ ꯇꯥꯏꯕꯪ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯝꯐꯣꯔꯇꯦꯕꯜ ꯂꯥꯏꯐ ꯄꯥꯝꯕ ꯀꯅꯥꯅꯁꯨ ꯌꯦꯠꯇꯕ ꯐ꯭रीꯗꯝ ꯑꯣꯏꯅ ꯍꯤꯡꯅꯤꯡꯕ ꯉꯁꯥꯏꯒꯤ ꯑꯆꯨꯝꯕ ꯋꯥꯍꯩ ꯑꯗꯨꯕꯨꯗꯤ ꯇꯥꯔꯦ ꯂꯧꯁꯤꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕꯗ ꯃꯤꯔꯛꯇ ꯃꯈꯣꯏ ꯑꯁꯦ ꯍꯟꯊꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒꯨꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯕ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯊꯤꯗꯨꯅ ꯆꯠꯊꯣꯛꯈꯤꯕꯁꯤꯡꯅꯤ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯥꯡꯗꯝꯅꯕꯤꯈꯤ ꯑꯗꯨꯕꯨ ꯑꯐꯕ ꯂꯩꯍꯥꯎ ꯂꯩꯕꯥꯛ ꯃꯆꯪꯗ ꯇꯥꯈꯤꯕ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯨꯏꯅ ꯈꯥꯡꯕ ꯃꯔꯥ ꯆꯦꯠꯅ ꯇꯥꯈꯤꯕ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯆꯨꯝꯅ ꯐꯖꯅ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯕꯨꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯍꯥꯏꯕꯤꯈꯤ ꯍꯧꯖꯤꯛ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯑꯁꯦ ꯀꯔꯝꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯐꯕ ꯋꯥꯄꯥꯎ ꯑꯆꯨꯝꯕ ꯋꯥꯄꯥꯎ ꯕꯥꯏꯕꯜꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯄꯥꯁꯇꯔꯁꯤꯡꯅ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡꯅ ꯒꯣꯁꯄꯦꯜ ꯋꯥꯔꯀꯔꯁ ꯃꯌꯥꯝꯅ ꯍꯞꯇꯥ ꯈꯨꯗꯤꯡ ꯆꯔꯆꯇ ꯂꯥꯎꯗꯨꯅ ꯇꯥꯍꯟꯗꯨꯅ ꯂꯩꯔꯦ ꯃꯔꯨ ꯑꯗꯨꯗꯤ ꯍꯨꯟꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯨꯗꯤ ꯀꯔꯝꯕꯗ ꯇꯥꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯁꯦ ꯐꯩ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯁꯦ ꯐꯩ ꯁꯦꯚꯦꯟ ꯗꯦ ꯑꯦꯗꯚꯦꯟꯇꯤꯁ ꯑꯣꯏꯕꯁꯦ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯍꯦꯛ ꯇꯥꯛꯄꯤꯕꯒ ꯑꯗꯨꯗꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯧꯁꯤꯜꯂꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯂꯣꯏꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯈꯤꯕ ꯉꯁꯤ ꯃꯦꯝꯕꯔꯁ ꯃꯌꯥꯝ ꯂꯩꯌꯦꯅꯦ ꯑꯗꯨꯒꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦ ꯕꯞꯇꯥꯏꯁ ꯇꯧꯕꯤꯔꯦ ꯑꯗꯨꯕꯨ ꯀꯨꯏꯅ ꯆꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ ꯀꯔꯝꯕ ꯂꯩꯍꯥꯎꯅꯣ ꯅꯪ ꯑꯩ ꯅꯨꯡꯂꯛꯀꯤ ꯂꯩꯍꯥꯎꯔꯥ ꯇꯤꯡꯈꯪ ꯃꯔꯛꯀꯤ ꯂꯩꯍꯥꯎꯔꯥ ꯂꯝꯕꯤ ꯁꯣꯔꯣꯛꯀꯤ ꯂꯩꯍꯥꯎꯔꯥ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯂꯩꯍꯥꯎꯗꯨꯔꯥ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯇ꯭ꯌꯨꯁꯗꯦ ꯄꯥꯔꯥ ꯑꯗꯨꯗ why did
Jesus teach in parables. The reason for the parables. Karigidamak Jishuna parables tambibra. Parables oina tambibagi maram karino direct hekta nang se aduni haina haibi yadabra. Eko yengsi. Mark chapter 4 verse 10 dagi 12 duda yengladi parables da tambibagi maram adu lay. Masise paraga maraktadi ishorbu lana launanaba mayam yamna laybani. Ekoi paminase. Mark chapter 4 verse 10 to 12. Verse 10. When he was alone, the 12 and the others around him asked him about the parables. He told them, the secret of the kingdom of God has been given to you, but to those on the outside, everything is said in parables. Jishu Krista na ngasai ge parables ado haiba loiraba matamda matomda leiramki. Matomda leiba matamda mahaki sebok tarani thoidune miyoi kharane laraga ishor nang ngasai hai ke ba parables ado karino haina hangki. Mahak na khummi Jishu Krista na makoi da hai. Ishor gi ningthau leiba ki aron ba athupa se nakhoi da pirabani ko. Adubu mapanda leiba mi singdadi chumna ge wari libi ba aduna loire. Verse 12 da. So that they may be ever seeing but never perceiving, and ever hearing but never understanding. Otherwise, they might turn and be forgiven. Haibadi makoina udi uraga phajan uba ngamdaba gyan tadaba. Tabadi taraga taribasi karino haibse bhab taba ngamdaba oigani. Natrabadi ko makoi iso amuka pukning honglaga laklaga haijaba matamda makoi iso pap kokpiram gadabani haina Jishu Krista na haiki. Masida hairibase Ishor na michang mikhai na ibagi wanate. Atopa mi sing na pukning honglak taba adu pambagi wapam sunate. Magi sebok sing da khak michang mikhai na iraga tambi bagi wapam sunate ichini naw sing. Hoi, adum plain reading, surface reading, icham cham na paba matam dadi adum na uba suyay. Adubu asigumba arubo wai sing se ekoi prathna tawbaga loina na hanjin aurairaga study tawba ama changi. Masida Jishu na hairibasi ngasai ge maru hunbagi wari adugi makha samdarakpani. Ahan bada ekoina verse 1 du de yengladi Jishu na parable ado Jishu na miyam leiringai da haiki. Adubu madugi artha di haikidri. Kananasu madugi artha hangkide. Hojike ko amuka ekoina verse 10 yaurakpa matamda parable ado haiba loiraga Jishu na matom ta leiringai da mahaki seboxing aduga miyoi khara laraga Jishu da parable adugi artha takpiyo haina haiki. Mi loina mak lakte ichin inausing. Seboxing ga miyoi khara hai. Mi loina mak haide. Maside koina ubase ngasai ge parable du da haiki bagumna laklaga Jishu da parable du gi artha hangliba miyoi singse ngasai ge leibak leihau aphabada takiba maru singduni haibani ichin inausing. Leibak leihau aphabada takiba maru sing oikhibana makoina Jishu ngonda laklaga hangkhibani. Lambida nunglakta tingkhang marakta takiba sing adudi loina chathokre kanana su hangba laktre swai loina hekta mangkre parables adu hairaga. Laklaga hangliba mi singse leibak leihau aphabada takiba maru singduni natraga miyoi singduni. Haibadi Jishu na khange Ishor gi wahai adubu chet na law sinduna achumbada leptuna laigadaba mi singne khangbadagi Jishu na makha tarakhi. Ishor gi ningthau leibaki athupase secret mystery of God's kingdom ase nakhoi gumba singda takpi rabani. Adubu outsiders ko achumba adu taraga lawsillaga indaba mi singdudadi asigumba athupase tambi bagi matam laite. Haibadi makoidi hangdre tambina nabagi matam laitre. Makoidadi parables oina wari oina haibi baduna loire haina Jishu Krista na khumki. Verse 12 to da Jishu na Isaiah chapter 6 ki verse 9 amasung 10 adubu quote tawraga hai. Makoi singse tadi tagani adubu gyan taroi bhap taroi udi ugni adubu uri base karino haiba khangba ngamloi. Natradi makoina uraga lakladi taraga gyan taradi makoi amuka achumbada halakani makoi gi pap kok piramgadabani haina Jishu Krista na khumki. Masigi arthadi ichin inausing Pharaoh ningthaugumna makoina makoi matomtagi thamoibu kanhan khrabani. Aduna tarasu gyan taroi urasu khanglaroi maramdi makoi gi thawai gi mit tangkhre thawai gi na pangkhre aduna amuk halaklaroi daba tabiraroi daba mi singne haina Jishu na tambi bani. Adum oidana su isin inausa maru hunba nupaduna laihau khandaduna
ꯅꯨꯡꯊꯛꯇꯁꯨ ꯇꯤꯡꯈꯪ ꯃꯔꯛꯇꯁꯨ ꯂꯝꯕꯤꯗꯁꯨ ꯂꯩꯍꯥꯎ ꯑꯐꯕꯗꯁꯨ ꯃꯔꯨ ꯑꯗꯣ ꯍꯨꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯄꯥꯎ ꯑꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯗ ꯅꯥ ꯈꯨꯗꯤꯡꯗ ꯇꯥꯍꯟꯐꯝ ꯊꯣꯛꯑꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯦ ꯍꯥꯏꯕꯁꯦ ꯄꯔꯥꯁꯤꯅ ꯇꯝꯕꯤꯔꯤ ꯑꯁꯨꯝꯅ ꯑꯐꯕ ꯑꯆꯨꯝꯕ ꯋꯥꯄꯥꯎ ꯑꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯁꯦꯡꯕ ꯑꯐꯕ ꯂꯩꯍꯥꯎꯗ ꯇꯥꯈꯤꯕ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯂꯧꯁꯤꯟꯈꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯁꯣꯏꯗꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ ꯈꯪꯗꯕꯗꯣ ꯈꯪꯅꯅꯕ ꯍꯪꯂꯛꯀꯅꯤ ꯍꯦꯟꯅ ꯇꯝꯁꯤꯟꯅꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯎꯠꯄꯤꯗꯨꯅ ꯂꯩꯌꯦ ꯇꯥꯛꯄꯤꯔꯁꯨ ꯇꯥꯕꯤꯔꯔꯣꯏꯗꯕ ꯃꯤꯅꯦ ꯀꯥꯟꯅꯗꯦ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ ꯏꯅꯔꯖꯤ ꯄꯥꯡꯒꯜ ꯃꯥꯡꯅꯅꯕꯅꯤ ꯍꯥꯏꯅ ꯇꯝꯕꯤ ꯇꯥꯛꯄꯤꯗꯕꯁꯦ ꯑꯆꯨꯝꯕꯒꯤ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯉꯁꯤꯒꯤ ꯄꯥꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯁꯤꯟꯖꯁꯤ ꯇꯥꯛꯄꯤꯁꯤ ꯇꯝꯕꯤꯁꯤ ꯂꯧꯁꯤꯟꯕ ꯂꯧꯁꯤꯟꯗꯕ ꯑꯗꯨꯗꯤ ꯃꯤꯗꯨꯒꯤ ꯆꯣꯏꯁꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯣꯏꯅꯗꯤ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤ ꯎꯠꯄꯤꯕ ꯑꯁꯤꯅꯤ ꯑꯃꯨꯛꯀ ꯍꯪꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯑꯣꯏꯔꯤꯕ꯭ꯔꯥ ꯉꯁꯤ ꯑꯩꯈꯣꯏ ꯑꯁꯦ ꯆꯔꯆ ꯃꯅꯨꯡꯗ ꯂꯩꯕ ꯃꯈꯩ ꯁꯥꯕꯥꯠ ꯈꯨꯗꯤꯡ ꯆꯔꯆ ꯆꯠꯂꯤꯕ ꯃꯈꯩꯗꯣ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯐꯕꯗ ꯇꯥꯈꯤꯕ ꯃꯔꯨ ꯈꯛꯇ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯈꯤꯔꯣꯏ ꯆꯔꯆ ꯀꯥꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯊꯛꯇ ꯇꯥꯕ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯕ ꯃꯔꯨ ꯑꯗꯨ ꯑꯣꯏꯔꯝꯕ꯭ꯔꯥ ꯀꯅꯥꯅ ꯈꯪꯉꯤ ꯆꯦꯛꯁꯤꯟꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯋꯦꯗꯅꯁꯗꯦꯒ ꯊꯔꯁꯗꯦꯒꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯄꯦꯔꯥꯕꯜꯁꯤꯡꯗꯣ ꯄꯤꯕꯤꯔꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯂꯦꯝ ꯑꯦꯟ ꯃꯦꯖꯔꯤꯡ ꯕꯥꯁꯀꯦꯠ ꯊꯥꯎꯃꯩ ꯑꯃꯗꯤ ꯑꯔꯨꯝ ꯑꯌꯥꯡꯈꯜ ꯑꯣꯟꯕꯒꯤ ꯊꯨꯝꯃꯨꯛ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯥꯔꯛ ꯆꯦꯞꯇꯔ 4 ꯚꯔꯁ 21ꯗꯒꯤ 25 ꯑꯗꯨꯗ ꯂꯩ ꯊꯥꯎꯃꯩꯒꯤ ꯄꯦꯔꯥꯕꯜ ꯀꯔꯤꯅꯣ ꯌꯦꯡꯁꯤ ꯚꯔꯁ 21 ꯑꯗꯨꯗ he said to them ꯃꯥꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ do you bring in a lamb to put it under a bowl or a bed नखोइना थाउमई पुरलगा फमुंग मखादा नत्रगा तेंगोट मनुंगदा मखादा नखोइना थंबरा instead don't you put it on its stand नखोइना थाउमई बुदोल अदो थाउमई गी मखोंग अदुदा नखोइना थंबा नत्रा हाइना जीशु ख्रिस्तान वाहंग ओइना हांकी verse 22 for whatever is hidden is meant to be disclosed arot pa leiba haibase phongdokna nabani and whatever is concealed is meant to be brought out into the open lot laga mi udana bahaina thamba pot ase mi mayam khanghanna naba urakna naba thambani verse 23 if anyone has ears to him let them hear kana kana oirabasu mana leiba mi sing aduna masi se tasano thaumai gi mathau se mangal pibani karamba mangal no masi se achumba gi mangal gospel gi mangal achumba ado nangdi aidi phangre natra ichini nausing phangkraba achumba ase ngan thoktana lotchillaga leiribra Christian oise haina sandokpa thawai khomba minau pusinbasidi mission workers pastor evangelist gi mathoni makhoi khaktana tawgadabani haina leiribra membersing shininaw sing nangi su mangal ado phangkhre khalladi thawmai amagi thawdang adudi tawse ekhoisu ngan thokse aina leiba nangna leiba maphamda karamba mangal no nangna ngan thokadaba bible tambiba khaktara Christian oirase 7 day Adventist oirase haina haiba khak adura Jishu gi maramda tambiba khaktura mangal haidibase natte ichini nausing nangna karishu haidrasu nangi lamchatta nangi sajatta nangi minungsi haibada nangi mateng pangbiba haibada nangi ing tapada nangi noluk chabada nangi wangang sangangda nangi phizet laitengda khudingmak sida nang mangal oibi yai oibiyo mangal Jishu gidamak madu singdo uraga nangse kanano karamba mino karamba dharma chatpano haibado mina thiraksanu adum tawduna nangi mapana mi kaya Kristabu uba ngamjasanu nangna kayamuk afaba punsi hinglasu mina ubide aige mapandagi kanasu Jishu gi manakta lakhiba leite haina khanganu nangna khangde nangi mapana mioi kaya Krista gi manak yaukrabra haibado maduda ekoi karisu khanjana roise adubu nangi thaudang dudang mapung phana pangtho ekoi loinamak mangal amamamdi oise isini nausing mathangda amuka ekoina verse 24-25 da parable ama amuk leire phala onba ko arum ayang onba khal onba masida Jishu na hai achumba aphaba wapau ngasi nang aina taduna illibasing asida cheksillu hai maramdi madugi matung inna nangbu aibu bichar tawgani khal ongani hai achumba asini khanglaga madu indaba khangdi khangba indi indaba tambadi tambiba aduga tambiriba miduna tambiriba adudadi chattaba asigumba singse tawganu check silu haina hai
ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯈ꯭ꯔꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯆꯦꯛꯁꯤꯟꯅ ꯏꯟꯗꯨꯅ ꯍꯤꯡꯂꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯦꯡꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯆꯨꯝꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯗꯨꯅ ꯂꯩ. ꯃꯤ ꯈꯔꯅ ꯍꯥꯏ ꯕꯥꯏꯕꯜꯁꯦ ꯈꯪꯃꯜꯂꯨꯒꯅꯨ, ꯈꯪꯂꯒ ꯏꯟꯕ ꯉꯝꯗ꯭ꯔꯗꯤ ꯄꯥꯞꯅꯦ, ꯄꯥꯞ ꯇꯥꯗꯅꯕ ꯈꯪꯕ ꯑꯗꯨꯈꯛ ꯏꯜꯂꯒ ꯂꯩꯌꯣ ꯍꯥꯏꯅ ꯃꯤ ꯈꯔꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯂꯩ. ꯃꯗꯨ ꯌꯥꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ? ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ. ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ? ꯃꯁꯤꯗ ꯚꯔꯁ 25ꯇ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯗꯨꯐꯥꯎ ꯂꯧꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ. ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯍꯥꯏꯕꯁꯦ ꯄꯣꯠꯂꯨꯝ ꯅꯠꯇꯦ ꯀꯔꯤꯁꯨ. ꯊꯕꯛ ꯐꯖꯅ ꯁꯨꯔꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕꯅꯦ ꯖꯤꯁꯨꯅ ꯍꯥꯏꯔꯤꯕꯁꯦ. ꯊꯕꯛ ꯐꯖꯅ ꯁꯨꯗ꯭ꯔꯗꯤ ꯄ꯭ꯔꯣꯃꯣꯁꯟꯗꯤ ꯂꯥꯏꯔꯗꯨꯅ ꯁꯁꯄꯦꯟꯁꯟ ꯆꯥꯒꯅꯤ ꯍꯥꯏꯕꯅꯤ. ꯊꯤꯖꯤꯟꯁꯦ, ꯅꯩꯅꯁꯦ, ꯑꯧꯔꯥꯏꯁꯦ ꯑꯩꯈꯣꯏ. ꯍꯦꯟꯅ ꯈꯪꯅꯅꯕ ꯍꯣꯠꯅꯁꯦ. ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯕ, ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯒꯤ ꯋꯥꯅꯤ. ꯑꯔꯣꯏꯕꯗ ꯊꯔꯁꯗꯦꯒꯤ ꯄꯥꯔꯥꯗ ꯑꯃꯨꯛ ꯄꯦꯔꯥꯕꯜ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 4 ꯚꯔꯁ 26ꯇꯒꯤ 29ꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯨꯟꯈꯤꯕ ꯃꯔꯨ ꯍꯧꯒꯠꯂꯛꯄ, ꯗ ꯒ꯭ꯔꯣꯋꯤꯡ ꯁീഡ് ꯄꯦꯔꯥꯕꯜ ꯑꯗꯨ ꯄꯤꯗꯨꯅ ꯂꯩꯌꯦ. ꯃꯔꯨ ꯍꯨꯟꯕ ꯅꯨꯄꯥꯅ ꯃꯔꯨ ꯑꯗꯨ ꯍꯨꯟꯈ꯭ꯔꯦ. ꯍꯨꯟꯈꯤꯕ ꯃꯔꯨ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯥꯛꯇꯅ ꯍꯧꯒꯠ ꯆꯥꯎꯈꯠꯂꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯔꯨꯗꯣ ꯍꯧꯒꯠ ꯆꯥꯎꯈꯠꯄꯅꯣ ꯍꯥꯏꯕꯗꯣ ꯃꯔꯨ ꯍꯨꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯈꯪꯂꯝꯗꯦ. ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯨꯅ ꯃꯔꯨ ꯑꯗꯨ ꯍꯧꯒꯠꯍꯟꯈꯤ. ꯑꯗꯨꯒ ꯃꯅꯥ, ꯂꯤꯐ ꯂꯩꯍꯟꯈꯤ. ꯑꯗꯨꯗꯒꯤꯗꯤ ꯆꯔꯣꯡ ꯂꯥꯛꯈꯤ. ꯑꯗꯨꯗꯒꯤꯗꯤ ꯆꯔꯣꯡꯗꯨꯗꯒꯤ ꯃꯆꯪ ꯑꯣꯏꯅ ꯃꯍꯩ ꯌꯥꯜꯂꯛꯈꯤ. ꯃꯍꯩ ꯑꯗꯨ ꯍꯦꯛ ꯃꯨꯜꯂꯕ ꯃꯇꯝꯗ ꯂꯧꯎꯕ ꯃꯍꯥꯛ ꯑꯗꯨꯅ ꯊꯥꯡꯒꯣꯜ, ꯁꯤꯀꯜ ꯄꯥꯏꯔꯒ ꯐꯧ ꯆꯔꯣꯡ ꯑꯗꯨ ꯈꯥꯎꯕ ꯍꯧꯈꯤ. ꯃꯔꯝꯗꯤ ꯃꯍꯩ ꯂꯣꯛꯄ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯄꯦꯔꯥꯕꯜ ꯑꯗꯨꯗ ꯍꯥꯏꯈꯤ. ꯃꯁꯤꯒꯤ ꯄꯦꯔꯥꯕꯜꯁꯤꯒꯤ ꯐꯣꯀꯁ ꯑꯁꯤ ꯀꯔꯤꯅꯣ? ꯀꯔꯤꯅꯣ ꯖꯤꯁꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯁꯤꯗ? ꯖꯤꯁꯨꯅ ꯃꯁꯤꯗ ꯇꯥꯛꯄꯤꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ. ꯑꯗꯨꯕꯨ ꯍꯣꯏ, ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯂꯥꯛꯅꯅꯕ, ꯃꯤꯁꯤꯡꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯗ ꯆꯠꯍꯟꯅꯅꯕ, ꯏꯟꯍꯟꯅꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯗꯨꯃꯛ ꯂꯩꯌꯦ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯑꯗꯨꯗ ꯏꯟꯕ ꯑꯗꯨꯒ ꯀꯟꯕꯤꯕ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯅꯠꯂꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯅꯤ. ꯍꯣꯏ, ꯃꯔꯨ ꯑꯗꯨꯗꯤ ꯍꯨꯟꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ. ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯑꯗꯨꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ. ꯑꯗꯨꯕꯨ ꯇꯥꯛꯄꯤꯈ꯭ꯔꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯑꯗꯣ ꯂꯧꯁꯤꯟꯕ, ꯏꯟꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ. ꯃꯁꯤꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛꯅꯤ. ꯑꯗꯨꯅ ꯑꯩ ꯃꯤ ꯑꯗꯨꯛ ꯀꯟꯚꯔꯠ ꯇꯧꯈ꯭ꯔꯦ, ꯃꯤ ꯑꯗꯨꯛ ꯕꯞꯇꯥꯏꯖ ꯇꯧꯈ꯭ꯔꯦ, ꯃꯤꯅꯧ ꯑꯗꯨꯃꯛ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯂꯣꯏꯁꯦ. ꯋꯥꯔꯀꯔꯁꯤꯡ ꯑꯃꯗꯤ ꯂꯦꯃꯦꯟꯁꯤꯡ. ꯃꯤꯅꯧ ꯆꯪꯂꯛꯂꯤꯕꯗꯣ ꯅꯪꯅ ꯅꯠꯇꯦ, ꯑꯩꯅ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯃꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅꯅꯤ. ꯅꯪꯅ ꯀꯌꯥꯃꯨꯛ ꯇꯝꯕꯤꯔꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯌꯥꯎꯕꯤꯗ꯭ꯔꯗꯤ ꯑꯣꯏꯊꯣꯛꯂꯔꯣই. ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯉꯥꯡꯕꯤꯕꯗꯣ ꯃꯤꯗꯨꯅ ꯇꯥꯕ ꯍꯩꯇ꯭ꯔꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ. ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯑꯩꯗꯤ ꯃꯤꯅꯧ ꯄꯨꯁꯤꯟꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯒꯨꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯑꯗꯨꯇꯗꯤ ꯇꯝꯕꯤꯁꯦ, ꯇꯥꯛꯄꯤꯁꯦ, ꯈꯪꯍꯟꯕꯤꯁꯦ. ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯄꯥꯡꯒꯜ ꯅꯠꯇꯦ. ꯃꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯇꯧꯔꯛꯀꯅꯤ. ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 4ꯒꯤ ꯚꯔꯁ 30 ꯑꯃꯁꯨꯡ 32ꯗ ꯑꯃꯨꯛꯀ ꯃꯥꯁꯇꯔꯗ ꯁꯤꯠ, ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯄꯦꯔꯥꯕꯜ ꯑꯗꯨ ꯂꯩꯌꯦ. ꯑꯩꯈꯣꯏ ꯌꯦꯡꯁꯤ. ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯔꯨ ꯍꯪꯒꯥꯝ ꯃꯔꯨꯒꯨꯝꯕꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤ. ꯍꯪꯒꯥꯝ ꯃꯔꯨ ꯑꯁꯦ ꯌꯥꯝꯅ ꯄꯤꯛꯑꯦ. ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯗꯦꯟ ꯄ꯭ꯂꯥꯟꯠꯁ ꯍꯥꯏꯕꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛꯇꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯦ, ꯆꯥꯎꯋꯦ. ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ, ꯕ꯭ꯔꯥꯟꯆ ꯑꯣꯐ ꯗ ꯃꯥꯁꯇꯔꯗ ꯄ꯭ꯂꯥꯟꯠꯗꯨꯗ ꯎꯆꯦꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯦꯁ ꯃꯍꯨꯝ ꯁꯥꯏ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯦꯔꯥꯕꯜ ꯑꯗꯨꯗ ꯍꯥꯏ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯦꯔꯥꯕꯜꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯍꯪꯒꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯍꯪꯒꯥꯝꯗꯨꯗꯤ ꯅꯠꯇꯦ. ꯃꯁꯤꯁꯦ ꯕ꯭ꯂꯦꯛ ꯃꯥꯁꯇꯔꯗ, ꯑꯃꯨꯕ ꯍꯪꯒꯥꯝ ꯍꯥꯏꯅ ꯍꯥꯏ. ꯃꯈꯣꯏꯁꯦ 3 ꯃꯤꯇꯔ 10 ꯐꯤꯠ 10 ꯋꯥꯡꯅ ꯍꯧꯋꯦ ꯍꯥꯏ. ꯑꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯎꯆꯦꯛꯁꯤꯡꯅ ꯃꯌꯨꯝ ꯅꯦꯁ ꯁꯥꯏ ꯍꯥꯏꯔꯤꯕꯁꯦ. ꯃꯁꯤꯒꯤ ꯄꯦꯔꯥꯕꯜꯒꯤ ꯑꯥꯔꯊꯥꯗꯤ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯄꯥꯎꯖꯦꯜꯁꯦ, ꯑꯐꯕ ꯑꯍꯤꯡꯕ ꯀꯟꯕꯤꯕꯒꯤ ꯄꯥꯎꯖꯦꯜꯁꯦ ꯌꯥꯝꯅ ꯄꯤꯛꯅ, ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯗꯗꯨꯅ ꯍꯧꯗꯣꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯃꯄꯨꯡ ꯐꯥꯕ ꯃꯇꯝꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯒꯣꯁꯄꯜ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯌꯥꯝꯗꯦ,
ꯃꯤꯅ ꯄꯥꯝꯅꯗꯦ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯌꯦ ꯄꯣꯄꯨꯂꯔ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯇꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯎꯏ ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯤꯂꯤꯖꯟ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯁꯤꯗꯕꯨ ꯕꯥꯏꯕꯜꯒꯤ ꯋꯥꯁꯦ ꯆꯨꯝꯗꯦ ꯂꯥꯜꯂꯦ ꯍꯥꯏꯈꯤꯁꯤꯔ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯛꯅ ꯍꯧꯗꯣꯔꯛꯈꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯖꯤꯁꯨꯒꯤ ꯃꯇꯝꯗꯒꯤ ꯌꯥꯝ ꯄꯤꯛꯅ ꯍꯧꯗꯣꯔꯛꯈꯤꯕ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯄꯤꯛꯅ ꯍꯧꯗꯣꯛꯂꯁꯨ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃ ꯑꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯣꯏꯔꯝꯂꯦꯅꯦ ꯕꯥꯏꯕꯜꯒꯤ ꯋꯥ ꯑꯁꯦ ꯁꯣꯏꯗꯦ ꯕꯥꯏꯕꯜꯒꯤ ꯋꯥ ꯑꯁꯦ ꯂꯥꯏ ꯋꯥꯅꯤ ꯏꯁꯣꯔꯒꯤ ꯋꯥꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯂꯩꯌꯦ ꯀꯟꯀ꯭ꯂꯨꯖꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯇꯝꯃꯤꯟꯅꯈ꯭ꯔꯦ ꯉꯁꯤ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯄꯥꯟꯗꯝ ꯑꯣꯏꯅ ꯄꯦꯔꯥꯕꯜ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯃꯤꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯇꯥꯈ꯭ꯔꯕ ꯎꯈ꯭ꯔꯕ ꯈꯪꯈ꯭ꯔꯕ ꯇꯝꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯦ ꯆꯨꯝꯅꯒ ꯋꯥꯔꯤ ꯑꯣꯏꯅ ꯈꯪꯕ ꯑꯣꯏꯔꯣꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯐꯕ ꯃꯆꯪ ꯑꯣꯏꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯗꯨ ꯑꯣꯏꯁꯤ ꯑꯆꯨꯝꯕꯒꯤ ꯃꯔꯨꯗꯨꯗꯤ ꯍꯨꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯂꯤꯕ ꯃꯔꯨ ꯑꯁꯦ ꯅꯨꯡꯊꯛꯇ ꯇꯥꯕ ꯃꯔꯨ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯈꯤꯕ ꯃꯔꯨ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯐꯕ ꯂꯩꯍꯥꯎꯗꯨꯗ ꯍꯧꯒꯠꯂꯛꯄ ꯃꯔꯨ ꯑꯗꯨ ꯑꯣꯏꯁꯤ ꯃꯍꯩ ꯌꯥꯟꯕ ꯄꯥꯝꯕꯤ ꯑꯗꯨ ꯑꯣꯏꯁꯤ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯃꯔꯦꯡꯗ ꯎꯆꯦꯛ ꯋꯥꯌꯥꯅ ꯆꯥꯛꯇꯥꯕ ꯃꯍꯨꯝ ꯁꯦꯝꯕ ꯌꯥꯕ ꯄꯥꯝꯕꯤ ꯑꯗꯨ ꯑꯣꯏꯁꯤ ꯊꯥꯎꯃꯩꯒꯨꯝꯅ ꯉꯥꯟꯊꯣꯛꯁꯤ ꯑꯩꯈꯣꯏ ꯐꯪꯈ꯭ꯔꯕ ꯑꯆꯨꯝꯕꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯣꯏꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯨꯅ ꯂꯥꯛꯀꯗꯕ ꯑꯗꯣ ꯈꯧꯔꯥꯡꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯉꯥꯏꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯇꯥꯕꯤꯈ꯭ꯔꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯆꯥꯎꯔꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯔꯒꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯕ ꯑꯃꯃꯝ ꯑꯣꯏꯖꯁꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥꯅꯤ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ